ꯑꯩ ꯉꯝꯃꯣꯏ ꯑꯩ ꯉꯝꯖꯔꯣꯏ ꯊꯔꯣꯏꯁꯨ ꯍꯥꯞꯆꯜꯂꯅꯤ थोड़ा सा हाँ पका ओत लेने को हाथ बहुत जल्दी जल्दी चलता है आप लोग का ये मुल्ली ने पामी तो मुल्ली हाउ नहीं है चाबा चारे डिनर है दी हिंजांग को खामेन से योंगने Thinking of you, thinking of you, thinking of you. मैम आदे फमी से कोई मानदाउनी मांगा कन्न फाड़े बको दो से सगा nga mo फाड़े ay ngamoy ay ngamjaro mo di phawni mandaw phawni nga tang na pha ni amka color se kai nam sumana mai real color se thokti haji ta mai real color gla marak ta khoi mandaw se phamdra nga se phari yong tau se yong mo ji ko jam patana dam gi an ta na ni body sina bu suk chaw la nga se phari se ngak pan na tra ba pham ma ji puki se hadi ising jam na lebni na in tawra pha ngam de ba body tawra na dum pha ba ngam me ba taw se nga se ani su ba अखोई की पांबी की पंजाब अवाद हबीने बा yung फजद्रा मचू से पूरा हाइनौ मचू नि पूरा हंद्रा कोइ त चालाई कनाइ बे दो ai हजे लाग पत मखा दा लाग em हम मखा अब त ले रमे बको गेम सा दा मी बा तो yung से से का फुसका या बा से कैना हवाई जात त कैना mo हवाई जात नंग कमाय हन ai मनम दा का या तातन चिंतन हो जान भाई हाय हाय बाय बाय टाटा बाय बाय अच्छा पर जम पूरा यारी लावे फ्राइडे उसका लेके हां पने काय दिसला नाही ना खुहाई से योंगे अस मही से मन करे हम से ले योंग हदि तो चला मदो नो थरो जे पिरम नि आई फोन जे सिंग ता बा सोइद्र तो थोंगनी थरो जे फजना हम से जगह जे कई की ब्रेकफास्ट हौरी जामतन तो चाहिए सिगा खरा मलाई है सलाम मैम आईकी तन चाने जेक अम्मा का हो रही तो अच्छा अम्मा का लाओ रे साइड स्टाइल चारनी कोई दे चारा चिंग जे का खाइदो सिरो चिंग होइना चा जा तो सु जाम लोइ तक छल्ला के को कंगा थम्मगा नंगी सु सनाबी सु खरा हान हो जे के दिचर करी चिंग ए कनोनी चाहौ रो दे सजागो नंदी कनोगी ने खजिंग जाओ ब्रुचबो खजिंग जाओ नम केन तौगेने जाओ दिने खजिंग ओबो खजिंग ओ जाओ दि माइजे हवाई जात फौरी नरंग द चाना पुरपा मनमदि बजन नमनिवो मैम से लेरे आलू ने दगी मोरो हापचले जेंगा हापचले सेसिंग तोरा इरोलनेको दई से लेरे थरोय से ngौबो तंगाइदि तो इरोने लोइरे ओतोंगा गा हापना से लोइरे सोक तो तंगाइरे सोक तो नि मनमदि जुदे दम नम थरोय जुम हापचलने थरोय जगन हापगा ओतलनेको हाप लोइगिन तो इसने हेलि जामनद्रा ना ओतलन थरोसे जामा माले पूरा सूर्या में थल्ली नहीं कई वाने से का मिक्स तो ना लोड़े मशीन ने ऊद बना वो नुंगांग माइन तो इबो तो सरे तो मैं मिक्स तो लोड़े हदिक सोक तो रनी तो मैम अकोई की हिंगोन से जरा मैम पिरिक सौना एकदम जंगल दा ओरमदो खरानी से का लोना सेंगदोकन लोड़े नगे से का फदिगोम हुलम्बको फदिगोम दो लोना चावरे जेनम देगी सॉरी जेनेम देगी
ꯈꯥꯃꯦꯟ ꯆꯔꯥꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯦ ꯄꯗꯁꯥꯅ ꯊꯥꯕꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯏꯁꯦ ꯊꯔꯣꯏꯗ ꯍꯥꯞꯅꯕꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯇꯣ ꯆꯠꯂꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯃꯟꯅ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯗꯣ ꯈꯔ ꯑꯃ ꯍꯦꯛꯑꯅꯤ ꯑꯗꯒꯤ ꯖꯅꯝ ꯃꯌꯥꯝ ꯐꯒꯠꯅꯕꯒꯤꯁꯨ ꯁꯟꯊꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯅ ꯇꯧꯔꯤꯁꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅꯀꯣ ꯀꯥꯔꯇꯨꯟ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁꯣꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯩꯁꯤꯒ ꯂꯣꯏꯅ ꯄꯔꯦꯡ ꯁꯥꯅ ꯊꯝꯈ꯭ꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯥꯔꯇꯨꯟꯗ ꯂꯣꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯦ ꯁꯤꯒꯩꯁꯤꯒ ꯁꯨꯝ ꯌꯦꯡꯉꯨ ꯁꯤꯁꯤꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯁꯤ ꯆꯥꯕ ꯍꯧꯒꯠꯂꯦꯕ ꯈꯔ ꯀꯣ ꯁꯤ ꯑꯗꯨꯝ ꯂꯧꯅ ꯆꯥꯕ ꯍꯧꯔꯦ ꯆꯨ ꯄꯥꯝꯕꯤ ꯑꯃꯁꯨ ꯊꯥꯔꯅꯤ ꯑꯣꯏꯕ꯭ꯔꯥ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯕꯥꯔꯤꯗꯀꯣ ꯆꯨꯁꯦ ꯑꯗꯣ ꯍꯟꯗꯛ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯉꯅꯤ ꯅꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔꯒ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔꯒ ꯍꯦꯛꯑꯅꯤ ꯍꯧꯖꯤꯛ ꯀꯣ ꯁꯤꯁꯤꯒ ꯂꯩꯔꯦ ꯃꯔꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯀꯛꯇꯅ ꯂꯣꯏꯅ ꯊꯝꯃꯦ ꯁꯤꯁꯤꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯁꯦ ꯃꯣꯔꯣꯛ ꯀꯔꯤ ꯀꯣ ꯑꯗꯒꯤ ꯁꯤꯁꯤꯒ ꯂꯩꯔꯦ ꯖꯦꯅꯝ ꯀꯣ ꯁꯤꯇꯅꯤ ꯍꯥꯞꯇꯣꯏꯁꯦ ꯐꯤ ꯀꯩꯅꯣ ꯃꯣꯝꯄꯥꯛꯀꯤ ꯇꯧꯕꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯤꯁꯤꯡ ꯍꯧꯖꯤꯛ ꯃꯣꯝꯄꯥꯛ ꯁꯦꯝꯕꯩ ꯇꯧꯔꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯇꯦꯔꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯣꯏꯁꯤꯅ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯇꯦꯔꯥꯗꯣ ꯇꯥꯃꯅꯤ ꯃꯣꯏꯁꯨ ꯌꯦꯡꯉꯨ ꯁꯥꯝꯕꯗ ꯑꯣꯏꯅ ꯇꯧꯍꯟꯗꯧꯔꯦ ꯇꯧꯔꯤꯁꯦ ꯇꯦꯔꯥ ꯐꯠꯇꯕ ꯁꯤꯁꯤꯅꯗꯤ ꯍꯥꯞꯇꯣꯏꯕ ꯍꯧꯈ꯭ꯔꯦ ꯄꯣꯠꯁꯦ ꯀꯌꯥꯝ ꯆꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ हाथ बहुत जल्दी जल्दी चलता है आप लोग का अꯩꯈꯣꯏ ꯔꯣꯖꯤꯅ ꯆꯥ ꯊꯛꯏ ꯃꯈꯥꯗ ꯃꯣꯏ ꯀꯟꯅ ꯂꯥꯡꯉꯝꯃꯤ ꯃꯈꯥꯗ ꯔꯦꯁꯣꯟꯒꯤ ꯆꯦꯡꯔꯣ ꯌꯦꯡꯉꯤꯅꯦ ꯐꯖꯩꯅꯦ ꯁꯣꯡꯉꯧꯏꯅꯦ ꯌꯦꯡꯉꯦ ꯃꯥꯟꯅꯗꯦꯅꯦ ꯍꯥꯟꯅꯒꯤ ꯔꯦꯁꯣꯟ ꯆꯦꯡꯗꯣ ꯅꯠꯇꯦꯅꯦ ꯁꯤꯗꯤ 이제 나가 보스타 아무도 브레인 sina jam tan ngasai ayukta houba jam tan do adu ꯅꯪꯗꯣ ꯆꯥꯁꯤꯅ ꯑꯩꯒꯤꯁꯨ ꯆꯥꯅꯕ ꯌꯥꯏꯅ ꯑꯥꯗꯁꯨꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯛꯇ ꯁꯨꯔꯤꯁꯦ ꯑꯁꯤꯁꯤ ꯃꯣꯏꯅ ꯁꯤ ꯄꯨꯔꯛꯏꯕꯀꯣ ꯇꯦꯔꯥ ꯇꯧꯕꯩꯅꯦꯕ ꯑꯗꯣ ꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯌꯦꯡꯉꯦ ꯇꯨ ꯁꯨꯃꯥꯏꯅ ꯇꯧꯏ ꯊꯥꯞꯅ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯦꯀꯦꯟ ꯄꯨꯟꯅ ꯂꯥꯛꯑꯦꯕ ꯃꯣꯏꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯁꯈꯦꯟꯕꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯑꯩꯅ ꯐꯖꯩꯌꯦ छी ꯅꯤꯍꯦ ꯖꯪꯒꯜꯗ ꯆꯪꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯀꯩꯅꯣ ꯖꯤꯡꯒꯦ ꯑꯩ ꯑꯃꯨꯛ ꯎꯗ꯭ꯔꯗꯤ ꯂꯤꯆꯨ ꯄꯥꯝꯕꯤꯅꯤꯗꯨ ꯐꯖꯅ ꯌꯥꯝ ꯆꯥꯎꯔꯝꯃꯤꯅꯤ ꯂꯤꯆꯨ ꯄꯥꯝꯕꯤꯁꯦ ꯀꯥꯕꯤ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯄꯥꯂꯨ ꯀꯥꯕꯤ ꯍꯥꯏꯅꯗꯥꯏꯅꯦ ꯁꯤꯕꯨ ꯀꯥꯆꯤꯡꯅ ꯑꯣꯝꯈ꯭ꯔꯦ ꯄꯨꯔꯥ ꯁꯤꯒꯅꯤ ꯑꯩꯈꯣꯏꯗꯣ ꯆꯥ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯀꯥꯆꯤꯡꯅ ꯑꯦꯛꯗꯝ ꯂꯣꯏꯔꯦ ꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯨ ꯑꯗꯩ ꯁꯤꯒꯅꯤ ꯍꯩꯃꯥ ꯄꯥꯝꯕꯤꯁꯦ ꯀꯊꯠꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯎꯗꯦ ꯃꯥ ꯀꯗꯥꯏ ꯆꯪꯉꯤꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯥꯗꯧꯗ ꯃꯌꯥꯝ ꯋꯥꯏ ꯁꯤꯠꯂꯦꯗꯤ ꯑꯩꯈꯣꯏꯅ ꯐꯝꯅ ꯌꯦꯡꯉ ꯂꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯃꯤ ꯋꯥꯏ ꯁꯤꯠꯂꯒ ꯃꯣꯏ ꯄꯥꯏꯔ ꯊꯣꯛꯂꯛꯑꯦ वाह क्या सीन है अय्या कौरगे अय्या लफोई लोई चखरे मुल्लीने पाबीद मुल्ले हावरनी चाबा चारे मनीसु हावनी मैम सेसगा लेरे अगी नंगधांगी डिनर हाइदि हिंजांग को खामेन से योंगने अहिंग नतेदा आई हजिक सिसे ngौगे तैनेबको थावरा टावरगा ओने थोंगनी मोय अतै ngैदि लोइना ngasai barogi tharoi do ko jamandana moi singe tharoi da oina tharoi da loi changna hara ai di tharoi se cha da ni na ja dra da na khamen je oina ngauge tawra hajik
ꯑꯩ ꯀꯣꯟꯅ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯂꯩꯌꯦ ꯆꯥ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯆꯥꯁꯨ ꯆꯥꯔꯦ ꯇꯧꯁꯤꯅꯦ ꯃꯥ ꯉꯁꯥꯏ ꯊꯔꯣꯏꯗ ꯌꯦꯡꯉꯨꯗꯣ ꯉꯁꯥꯏ ꯊꯔꯣꯏ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯆꯥꯗꯣꯏꯅꯦ ꯃꯥꯡꯂꯣꯏꯅ ꯁꯥꯞ ꯄꯣꯠꯇꯗꯤ ꯇꯥꯡꯉꯦꯕ ꯂꯨꯄꯥ ꯅꯝꯃꯦ 10 ꯁꯨꯝ 10 ꯎꯗ꯭ꯔꯦ ꯂꯩꯅꯦꯕ